ꯁꯥꯈ꯭ꯔꯦ ꯅꯨꯡꯁꯥꯁꯤꯁꯨ ꯀꯥꯂꯦꯟꯁꯨ ꯌꯧꯗꯦ ꯑꯗꯨꯛ ꯁꯥꯏ ꯀꯥꯂꯦꯟꯗꯗꯤ ꯂꯣꯏꯔꯅꯤ ꯂꯩꯕꯥꯛꯁꯦ ꯁꯝꯕꯜꯁꯤꯁꯨ ꯅꯨꯡꯁꯤꯠꯅ ꯀꯜꯂꯤꯕ ꯌꯥꯅꯤ ꯁꯣꯟ ꯄꯔꯦꯡꯁꯤꯗ ꯉꯥꯏꯔꯦꯕꯀꯣ ꯄꯩꯌꯥꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯄꯩꯌꯥ ꯈꯔ ꯍꯥꯟꯅ ꯃꯅꯤꯡꯒꯤ ꯇꯥꯃꯨꯅꯥꯟꯗꯒꯤ ꯂꯧꯔꯕ ꯑꯗꯨ ꯊꯤꯡꯖꯤꯟꯅꯕ ꯇꯧꯋꯦ ꯑꯩ ꯄꯩꯌꯥ ꯈꯛꯇꯪ ꯃꯉꯣꯟꯗꯒꯤ ꯂꯧꯕꯅ ꯐꯅꯤ ꯁꯥꯈ꯭ꯔꯦ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯁꯥꯒꯦ ꯇꯨꯄꯤꯁꯤꯕꯨ ꯐꯥꯎꯖꯜꯂꯤꯅꯦ ꯑꯩꯕꯣ ꯑꯩ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯄꯩꯌꯥ 10ꯃꯨꯛ ꯂꯧꯔꯕ ꯇꯥꯃꯨꯅꯥꯟꯗꯒꯤ ꯃꯈꯣꯡ 4 ꯍꯩꯅꯕ 4ꯗꯨꯒ 30ꯃꯨꯛꯅ ꯌꯥꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯤꯔꯒ ꯄꯤꯕ ꯑꯗꯨꯝ ꯄꯩꯌꯥꯅꯤꯗꯣ ꯁꯤꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯒꯅꯤ ꯃꯁꯤꯒꯤ ꯄꯩꯌꯥꯁꯤ ꯁꯥꯅꯧꯇꯣꯜ ꯏꯅꯤꯡꯊꯧ ꯏꯌꯥꯝꯕꯅ ꯀꯔꯤꯒꯨꯝꯕ ꯇꯥꯗꯕꯁꯤꯗ ꯂꯩꯔꯝꯃꯦ ꯇꯥꯗꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯕꯅꯤ ꯑꯩꯅ ꯈꯪꯍꯧꯗ ꯂꯥꯛꯁꯟꯕꯁꯤꯗ ꯉꯔꯥꯡ ꯅꯨꯡꯁꯤꯠꯇꯣ ꯀꯜꯂꯤꯗꯅ ꯉꯔꯥꯡꯒꯤ ꯅꯨꯡꯁꯤꯠꯇꯣ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗꯣ ꯄꯥꯏꯗꯦꯗ ꯀꯥꯏ ꯉꯔꯥꯡꯒꯤ ꯅꯨꯡꯁꯤꯠꯇꯨꯗ ꯑꯗꯣ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯈꯨꯔꯥ ꯑꯗꯣ ꯑꯩꯒꯤ ꯈꯔꯥꯗꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯁꯝꯕꯟꯗꯣ ꯄꯩꯌꯥꯁꯦ ꯈꯔ ꯆꯪꯒꯗꯕ 30ꯃꯨꯛ ꯆꯪꯒꯗꯕ ꯈꯨꯔꯥ ꯁꯤ ꯌꯥꯝꯅ ꯋꯥꯅꯕꯗꯤ ꯁꯤꯔꯦ ꯑꯩ ꯇꯥꯟ ꯌꯥꯝ ꯆꯥꯕꯗꯣ ꯑꯣꯏꯔꯦ ꯈꯨꯔꯥ ꯑꯩ ꯁꯤ ꯄꯩꯌꯥꯁꯦ ꯄꯨꯖꯔꯒꯦ ꯈꯨꯔꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯤꯔꯒ ꯄꯤꯔꯛꯑꯒꯦꯀꯣ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯋꯥꯅ ꯁꯤꯔꯨꯕ ꯄꯩꯌꯥꯁꯦ ꯃꯥꯅ ꯄꯨꯈ꯭ꯔꯤꯕ ꯅꯪ ꯁꯤꯔꯒ ꯄꯤꯔꯛꯑꯒꯦ ꯑꯩꯕꯨ ꯊꯧꯔꯤꯁꯤꯗꯕ ꯈꯪꯒꯅꯤꯗꯅ ꯀꯔꯤꯅꯣ ꯁꯤ ꯈꯨꯔꯥꯁꯦ ꯃꯀꯣꯛ ꯂꯩꯈꯠꯄꯗ ꯑꯃꯨꯛ ꯇꯥꯟꯅꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯃꯁꯤ ꯃꯤꯍꯨꯟ ꯑꯃ ꯁꯣꯏ ꯇꯧꯅ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤꯗ ꯑꯁꯤ ꯑꯗꯨꯝ ꯇꯥꯟꯅꯔꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯊꯥꯏꯅ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯦ ꯑꯩ ꯉꯁꯤ ꯂꯣꯏ ꯇꯥꯔꯕ ꯈꯨꯔꯥ ꯑꯩ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯕꯒ ꯖꯋꯥꯟꯕꯒ ꯇꯧꯔꯤꯁꯤꯕꯣ ꯈꯨꯔꯥ ꯑꯩ ꯇꯥꯗꯣꯔꯤꯃꯦ ꯅꯪꯕꯣ ꯅꯪ ꯈꯨꯔꯥ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ पुष्पराज nâng khưng về nâng nè anh want to get the nâng nè nâng Kurai siapa tuh? cái đông này mana haji yung mana haji anh quan là gì bây giờ này nè quan là gì bây giờ to mana hay ba pugre aduh mana sih pira mana pira rồi mana Kura anh này đi bay ra chỉ đâu uống sinh cái này Kura ha itu yari keno Aduh, iya, Regino.